ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Minds na taramna okchari ngasi mayamda ligadawriba wari asigi maming ngagi Rajkumar wari si haujaраklage thaina mamangaida leibak amada ningthau amaga maharani amagagi masanupa ani lerami masanupa ahandudi pikchu pigi masaksu thi mamitsu amakhak palami masanupa atombadudi wangsu wangi masak matausu fajarami ningthauduna masanupa atombaduna mahaki mahut silhauba pamlami mahakna hairami aigi leibaki praja singna mamit amakhak panba anemba mida haiba iloi madu tabada masanupa ahal disadudi yamna saurami mahakna leibaktu magi oigadabani natraga ani thokna khaidokadabani hairami mahakna mahaki nupi matnida madu hairami matnidi jadu haibi nupini mahakna leibak pumbadu magi nupagi oihanba pamlami mahakna munna khallaba matungda nongmadi manaw adubu makhoina leiriba mafam aduda kaurami matnina mahaki nupada hairami nupa nahakna sak toklaba matungda nahaki nanaw nupaga yumthakta famduna makhada cheliba turel aduda yengminnaduna leigadabani aina mahakpu nga olhange nahakna nga du turenda thadakho adu oirabadi kananasu magi mawa mapaw tararoi mahaki nupa adusu mahakna hairibaduda yarami sak toklaba matungda mahakna manaw nupa adubu yumthakta kakhatuna famnaba hairami matnina maninglomdagi laklaga manaw nupagi kokta powder khara chaisilami adudagi manaw nupadu nga onkhirami nga du puraga turenda thadarami thabak singdu yamna thuna pangthokhibana manaw nupa adu mangonda tawribadu karino haiba khanglamde mahakpu isingda thadarakpadagidi mahak nga ole haiba khanglami mahak isingda nungaina iroirami mahak matnigi jaduna nga onbani haibasu khanglami mahak jadu dagi nanthoknaba kanna iroirami adubu ngamlamde numit nini surakpadadi mahak mapagi leibaktagi lanthokkhirami nongmadi ngami kharana mahakpu lang thaduna farami makhoina nga adubu ningthauda pijanaba konungda puraklami mahak yamna chawba nga su oiramde minai amana mahakpu patra amada habladi phajagani khalami nga du thongbagi mahutta minai aduna adumna kanbirami maharani adudi masa amata poglamde mahaki atanbadu nga du yenglabadi khara phagani khanduna nga du maharani da pirami maharani du nga du ubada yamna haraurami mahakna nga du bu yamna pamlami nga du sum chawkhalakpadagi atoppa khara chawba patra amada sindoklami mahakpu nongmada chak anirak thabirami maharani du na hairami kayada nungsikhraba nganone mahaki mamingsi ngagi Rajkumar haina kaubirage ngagi Rajkumar adu nongmagi chawrakpana maharani na mahaki tenki ama sembirami tenki aduda turendagi ising chenthok chenchin su tawrami nongmadi maharani aduna ngadu tenki aduda mathanta leibadu nungairamloi khalami mahaki thongnaw mapanda cheliba turenduda leibana hena nungaigani khalami mahakna nga duda hairami aigi nga Rajkumar nahakpu nathanta leibasi nungaibrane nga Rajkumar adu ngaihak khallaba matungda maharani duda hairaklami ima maharani ai adum nungairida adubu imana aingonda apikpa aigi nupi ama pirabadi ai hena nungaigani aisu sida ithanta leibase marak marakta yamna tanba phauragi
ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯉꯥ ꯑꯗꯨꯗ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯈꯜꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯉꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯊꯤꯕꯗꯨ ꯏꯔꯥꯏ ꯂꯥꯏꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯨꯄꯤ ꯄꯥꯝꯂꯕꯗꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯊꯤꯕꯤꯒꯅꯤꯗ꯫ ꯑꯗꯣ ꯅꯍꯥꯛꯄꯨ ꯇꯨꯔꯦꯟꯗꯒ ꯏꯔꯣꯏꯕ ꯄꯥꯝꯗꯕ꯭ꯔꯣ?" ꯉꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯃꯥ, ꯑꯩ ꯃꯗꯨ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ." ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯗꯨ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯒ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯇꯦꯡꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯀꯥ ꯑꯃ ꯁꯦꯝꯕꯤꯒꯅꯤ." ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯉꯥꯒꯤ ꯅꯨꯄꯤꯅ ꯂꯩꯒꯗꯕ ꯀꯥꯗꯨꯗꯤ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯗꯨꯒꯤ ꯅꯨꯄꯤ ꯊꯤꯕꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯥ ꯑꯗꯨ ꯐꯠꯇꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯉꯥꯒꯤ ꯅꯨꯄꯤ ꯊꯤꯔꯕꯗꯨ ꯉꯥꯗꯨꯅ ꯆꯥꯅꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯉꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯕ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯗ ꯄꯤꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤ 9-10 ꯂꯩꯕ ꯃꯃꯥ ꯃꯄꯥꯅꯕꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯉꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯊꯥꯖꯕ ꯄꯥꯝꯗꯦ." ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯉꯥꯗꯨꯗ ꯄꯤꯕ ꯃꯄꯥꯗ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯔꯥꯅꯤꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯎ ꯄꯨꯔꯛꯄ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯄꯨꯈ꯭ꯔꯣ꯫ ꯃꯍꯥꯛꯇꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯋꯥꯕ ꯀꯔꯤꯁꯨ ꯍꯦꯜꯂꯣꯏ꯫ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯒꯅꯤ." ꯄꯥꯎ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯌꯨ." ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯨꯔꯦꯟꯗ ꯐꯤ ꯁꯨꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯃꯍꯥꯛꯄꯨ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯕꯨꯛ ꯊꯟꯅꯁꯨ ꯄꯤꯖꯕꯤꯗꯦ." ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯍꯥꯛꯇꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯍꯥꯛꯅ ꯆꯥꯔꯤꯗꯨꯅ ꯍꯦꯟꯅ ꯌꯥꯝꯕ ꯍꯦꯜꯂꯤ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯄꯨꯖꯈꯣ, ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯅꯤ꯫ ꯉꯥꯗꯨꯅ ꯆꯥꯒꯦꯁꯨ ꯆꯥꯖꯈ꯭ꯔꯁꯅꯨ, ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯇꯧꯖꯈ꯭ꯔꯁꯅꯨ." ꯄꯥꯎ ꯄꯨꯔꯛꯄ ꯅꯨꯄꯥꯗꯨꯅ ꯁꯅꯥ ꯈꯧꯖꯥꯎꯗꯨ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯗ ꯄꯤꯔꯒ ꯇꯨꯔꯦꯟꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯟꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯉꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯎ ꯄꯨꯔꯛꯄ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯗ ꯕꯤꯗꯥꯏ ꯄꯤꯔꯝꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯄꯨꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ? ꯃꯍꯥꯔꯥꯅꯤꯅ ꯊꯨꯅ ꯅꯍꯥꯛꯄꯨ ꯄꯨꯔꯛꯎ ꯍꯥꯏꯔꯛꯏ." ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯪꯅꯔꯛꯄ ꯂꯤꯟ ꯑꯃꯅꯤ." ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯌꯥ ꯀꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯝꯃꯤ꯫ ꯂꯤꯟꯗꯨꯅ ꯃꯈꯨꯟꯗꯒꯤ ꯃꯀꯣꯛ ꯊꯤꯟꯗꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ ꯃꯌꯥ, ꯀꯞꯀꯅꯨꯁꯦ꯫ ꯑꯩꯒꯤ ꯃꯈꯨꯜ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯅꯨꯡ 3ꯗꯨ ꯈꯨꯟꯒꯠꯂꯨ, ꯅꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯨ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯉꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯅꯨꯡ ꯑꯃꯅ ꯃꯉꯣꯟꯗ ꯊꯣꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡ ꯑꯗꯨꯅ ꯄꯥꯜꯂꯕꯗꯤ ꯃꯍꯥꯛ ꯏꯁꯤꯡ ꯃꯈꯥꯗ ꯂꯨꯞꯈꯤꯒꯅꯤ." ꯂꯤꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯃꯍꯥꯛꯅ ꯏꯁꯤꯡ ꯏꯃꯥꯏꯗ ꯑꯃꯨꯛ ꯇꯥꯎꯈꯠꯂꯛꯂꯕꯗꯤ ꯅꯨꯡ ꯑꯃꯅ ꯑꯃꯨꯛ ꯊꯣꯝꯃꯨ꯫ ꯍꯟꯗꯛꯁꯨ ꯅꯨꯡꯗꯨꯅ ꯄꯥꯜꯂꯕꯗꯤ ꯃꯍꯥꯛ ꯏꯁꯤꯡꯗ
ꯂꯨꯞꯊꯈꯤꯒꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯡꯗꯨꯅ ꯊꯣꯝꯕꯗ ꯄꯥꯜꯂꯕꯗꯤ ꯃꯍꯥꯛ ꯉꯥꯗꯒꯤ ꯐꯖꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯌꯥꯅ ꯂꯤꯟꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯉꯥ ꯅꯠꯇꯕ꯭ꯔꯥ? ꯂꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯃꯍꯥꯛ ꯖꯥꯗꯨ ꯑꯃꯅ ꯃꯍꯥꯛꯄꯨ ꯉꯥ ꯑꯣꯜꯍꯟꯈꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯖꯥꯗꯨꯗꯨ ꯃꯥꯡꯈꯤꯒꯅꯤ꯫ ꯃꯌꯥ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯄꯥꯎ ꯄꯨꯔꯛꯄ ꯅꯨꯄꯥꯗꯨꯒ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯡꯀꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯀꯥ ꯑꯃ ꯁꯥꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯉꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯨ ꯊꯣꯛꯂꯦ꯫ ꯃꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯌꯥ ꯂꯤꯟꯗꯨꯅ ꯄꯤꯔꯛꯄ ꯅꯨꯡꯗꯨꯅ ꯊꯣꯝꯕꯗ ꯉꯥꯗꯨꯗ ꯄꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯗꯨ ꯄꯥꯏꯔꯒ ꯉꯥꯗꯨ ꯐꯥꯎꯒꯠꯂꯛꯄ ꯐꯅ ꯀꯨꯏꯅ ꯇꯦꯡꯀꯤꯗꯨꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯉꯥ ꯂꯥꯛꯄꯒꯤ ꯏꯄꯣꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯆꯧꯕ ꯉꯥ ꯑꯃ ꯃꯍꯥꯛ ꯇꯝꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯉꯥꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯥꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯣꯡ ꯍꯥꯡꯗꯣꯛꯎ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯌꯦꯡꯒꯦ꯫ ꯃꯌꯥ ꯃꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡ ꯑꯃ ꯉꯥꯗꯨꯗ ꯊꯣꯝꯂꯝꯃꯤ꯫ ꯉꯥꯗꯨꯗ ꯅꯨꯡꯗꯨꯅ ꯄꯥꯟꯗꯨꯅ ꯉꯥꯗꯨ ꯅꯨꯡ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕꯒꯨꯝ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯃꯤꯅꯤꯠ 2-3 ꯂꯩꯔꯒ ꯉꯥꯗꯨ ꯑꯃꯨꯛ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯌꯥꯅ ꯑꯅꯤꯁꯨꯕ ꯅꯨꯡꯗꯨ ꯉꯥꯗꯨꯗ ꯑꯃꯨꯛ ꯊꯣꯝꯂꯝꯃꯤ꯫ ꯅꯨꯡꯗꯨ ꯉꯥꯗꯨꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯝꯃꯤ꯫ ꯉꯥꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯑꯍꯨꯝꯂꯛ ꯁꯨꯕꯗꯗꯤ ꯃꯌꯥꯗꯨ ꯅꯨꯡꯗꯨ ꯊꯣꯝꯕꯗ ꯆꯃꯝꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯗꯨ ꯊꯣꯝꯕꯗ ꯉꯥꯗꯨꯒꯤ ꯃꯁꯥꯏꯒꯨꯞꯇ ꯄꯥꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯉꯥꯗꯨ ꯏꯁꯤꯡꯗ ꯂꯨꯞꯊꯈꯤꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯉꯥꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯕꯨ ꯀꯣꯟꯕꯤꯔꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯡꯁꯤꯔꯕꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯖꯥꯗꯨ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯦꯡꯀꯤꯗ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯏꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯌꯥꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫